ꯑꯗꯨꯒ ꯔꯦꯁꯇꯨꯔꯦꯟꯠꯗꯒ ꯆꯪꯗꯅꯅꯦ ꯑꯆꯥꯄꯣꯠꯀꯁꯦ ꯑꯍꯥꯎꯕ ꯅꯪ ꯆꯥꯅꯤꯡꯕ ꯆꯦꯅꯤꯡꯕꯅꯦ ꯑꯩꯅ ꯇꯧꯍꯟꯗꯣꯏꯁꯤ. ꯑꯗꯨꯒꯅꯦ ꯇꯥꯃꯣ ꯆꯧꯅꯁꯨ ꯅꯪꯒꯤ ꯊꯕꯛ ꯉꯥꯡꯅꯈ꯭ꯔꯕꯅꯤ ꯈꯪꯕ. ꯔꯦꯁꯇꯨꯔꯦꯟꯠ ꯍꯥꯏꯗꯨꯕꯨ ꯑꯆꯥꯄꯣꯠꯀ ꯌꯣꯟꯕ꯭ꯔꯣ? ꯑꯁ ꯂꯣꯏꯔꯦ. ꯃꯤ ꯔꯦꯁꯇꯨꯔꯦꯟꯠꯗꯅꯤꯅꯦ ꯑꯆꯥꯄꯣꯠ ꯑꯍꯥꯎ ꯌꯥꯎꯔꯤꯁꯦ. ꯔꯦꯁꯇꯨꯔꯦꯟꯠꯗꯒ ꯆꯪꯗꯅꯅꯦ ꯑꯆꯥꯄꯣꯠꯀꯥꯏꯁꯦ ꯑꯍꯥꯎꯕ ꯅꯪꯅ ꯆꯥꯅꯤꯡꯕ ꯆꯦꯅꯤꯡꯕꯅꯦ ꯑꯩꯅ ꯇꯧꯍꯟꯗꯣꯏꯁꯦ. ꯔꯦꯁꯇꯨꯔꯦꯟꯠꯗꯨꯗꯤ ꯆꯪꯕꯅ ꯇꯜꯂꯦ. ꯆꯥꯕꯒꯤ ꯑꯣꯏꯔꯗꯤꯅꯦ ꯐꯥꯁ ꯐꯨꯗꯇ ꯑꯣꯏꯅ ꯆꯪꯁꯦ. Baba, masih, hospital pun jatuh sih. ꯌꯥꯝ ꯀꯤꯖꯩꯌꯦ ꯁꯤ ꯅꯨꯄꯥꯁꯦ. ꯃꯤ ꯌꯥꯝ ꯈꯠꯅꯒꯟꯕꯅꯦ. ꯆꯠꯍꯧꯔꯁꯤ. ꯌꯥꯝ ꯄꯛꯇꯦ ꯁꯤ ꯅꯨꯄꯥꯁꯦ. ꯑꯀꯟ ꯌꯥꯝ ꯁꯥꯕꯅꯦ. ꯆꯠꯍꯧꯔꯁꯤ ꯂꯥꯎ. ꯅꯪ ꯑꯩꯒꯤ ꯆꯥꯁꯦ ꯊꯛꯑꯔꯣꯏꯗ꯭ꯔꯥ? ꯑꯩ ꯅꯪꯒꯤ ꯆꯥ ꯊꯛꯀꯅꯤ. ꯀꯗꯥꯏ? ꯆꯥꯗꯨ ꯄꯤꯔꯣ. ꯅꯪ ꯑꯩꯒꯤ ꯆꯥꯁꯦ ꯊꯛꯑꯔꯣꯏꯗ꯭ꯔꯥ? ꯑꯩ ꯅꯪꯒꯤ ꯆꯥꯁꯤ ꯀꯣꯟꯅ ꯊꯛꯑꯒꯦ. ꯄꯨꯛꯁꯦ ꯑꯩ ꯊꯝꯃꯗꯤ ꯑꯩ ꯆꯠꯂꯦꯀꯣ. ꯑꯩ ꯁꯣꯝꯒꯤ ꯃꯤꯡꯗꯣ ꯑꯝꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩ ꯁꯣꯝꯕꯨ ꯈꯟꯖꯔꯛꯄ ꯀꯨꯏꯔꯕ. ꯆꯤꯡꯂꯦꯝꯕ. ꯁꯣꯝꯕꯨ ꯃꯦꯔꯤꯁꯤ ꯀꯩꯅꯣ? ꯑꯩ ꯑꯄꯥꯝꯕ ꯁꯣꯝ ꯄꯤꯕ ꯉꯝꯗ꯭ꯔꯣ? ꯑꯩ ꯁꯣꯝꯒꯤ ꯃꯤꯡꯗꯣ ꯑꯝꯇ ꯈꯪꯖꯕ ꯌꯥꯒꯗ꯭ꯔꯥ? ꯑꯩ ꯁꯣꯝꯕꯨ ꯈꯟꯖꯔꯛꯄ ꯀꯨꯏꯔꯕꯅꯤ. ꯏꯆꯦ ꯁꯣꯏꯗꯅ ꯍꯥꯏꯕꯤꯌꯨꯀꯣ. ꯆꯠꯆꯔꯝꯃꯒꯦ. ꯐꯝꯍꯧꯕꯀꯣ.